Khopum Police Station Akonba Gaidimjang Part 2 Samleng Tiangda Nscn IM amasung ZUF anigi marakta ngarang numidang wairam chauna khuthokna kre hairi Presna phangba paw magi matung inna Nongmei kapnaba adu numidang wairam pung 3 minute 10 rom taba duwaidagi haurakibani Pungkai amarom Nongmei kapnaraba matungda numidang wairam pung 3 minute 9 rom taba duwaida loishinki Authority na phongdorakpagi matung ina Nongmei kapna kibaduda maike anigi marakta asogapan natraga misimina amata yaukide hairi Akan mamong da kuthokna kibaduna maram oiraga khulgi khunja seng pungning wakhal leitana leiba ngamnadre Nongmei kapna baduna maram oiraga lambida lakpa gari sing amade lobukta thabak suba chatluba lawmi sing mayumda halakpa ngamdana lambida panduna leinakhi Thaudok thokliba mafam adu chingnung amade numita silakpa oibana security force na su mafam adu yokshina ba honabada awaba moiki hairi Thaudok aduga mari leinana Rongmei lu farm na hai Nscn IM na maram oiraga thaudo adu thokibani gari amada lakpa Nscn IM gi kadar singna irang thong manakta kumtharaga khongna ZUF ke area da changsinki badugi matungdagi maike ani gi marakta Nongmei kapna bagi thaudo adu thokibani hairi Nakal amaromda thaudo adugi matangda Zeliangrong Welfare Association Delhi na nungnangba phongdokladuna hai hauji oiragliba pibam asida Zeliangrong area da leiriba CSO singna neutral oina leibiyu Maike amatagi michang changduna lepiganu hairi